ISTV के मणिपुरी पाव मियंग ताबिरिबा पुमनमकपु तारामना ऑक्सरी हौजे अहानबदा मरोइबा पावसिंग 7 पे चनहनबगी मतंगदा फेडरेशन का सरकार का वारी सनख्रे वारोइसिन पुरकपदी ngamkhidre hayang amuka hanna wari sanagadawri Modeta 132/33 kV substation ngasi Power Minister TS Biswajit na sangakhre Lengakna thausadabadagi National Highway Chamayangkhai je Samiti Pai Mukrot dagi Khama Som Phungrei Phawba Kromait na lambi sembada sijinnaduna leire Amadi Manipur University ke Vice Chancellor Loktho Haiduna University asigi A Block amadi BC ke office thingjilakpa ngasi ga thana numit taruk ni sukhre Hojik mapungoi ba pau pizari Manipur Sarkar ki employees in the 7 pay commission chatna hanbagi matang da ngasi Chief Minister ga Manipur Government Services Federation ga wari sanakre ngasi warisin purakpadi ngamkhidre makhata na hayeng pungmari da amuka hanna wari sanaragani haire ngasi nimidang wairam pung taruk tagi Federation gi mihut singa Chief Minister Secretariat ta wari sanaki wari sanaba adu da Manipur Sarkar gi maikai degi Chief Secretary Principal Secretary Finance su saruk yaki Wari sanaba loreba matung paumising da Federation ki General Secretary L Purzitna Sarkar ki maikai degi sel tumgi pibam yenglaga mathang sehegi April thadagi san ahange haibaki wafam pukalaki Hauzi Imphal da laktuna leriba Finance ki MOS Si Pratap Sukla da Sarkar ki maikai degi ngasi ai becherol ma pisin khra haibaga loinana madugi copy su Federation ki mihut sing da ulakhi hairi Union Government ta 7 pay commission ga mari lenana ai becherol piduna taksin kiba ngasina ahan ba oigani haba wafam su phongdorakle ngasi sarkar na thamlakli ba wafam Federation gi member singa kupna khanaraba matung hayang amuk hanna sarkar ga wari sanagani haiki Manipur gi lairiba phibam jigi matang da mayam khanabane adu madu khoi lekhai ta bangam de aduna hayeng se amuga pnungthun bumari da unaraga amuga khana na baina madu gi matam khar launa dragadi Aku stakeholders singgi discussion nama aku gi cuman nampak unanimous sama oiba cang manina aina madu aku na final doang am dadana aku na pilih offer je 2019 lagi piba 19 April lagi piba gaya naga amal lah eba lagu pot sida madu kara aku ada kontroversi oiba adu gi pot ni Ngasi Moreta 132/33 kV substation ama Power Minister TS Biswajit na sangakhre Manipur State Power Company Limited MSPCL na sinduna pangthokiba thorom aduda Power Minister TS Biswajit Water Resources Minister Letpau Haukif MLA D Korungthang MLA S Subhasandra MLA L Rameswar Mitei Technopol gi DC Tombikanta MSPCL gi Managing Director N Sarat Singh Technopol gi SP Dr S Ibomjana Maro ibam yoising oina saruk yakki Thorom aduda MSPCL amadi MSPDCL gi makok thongba official kaya su saruk yaki thorom ga mari lenana Power Minister TS Biswajit na Manipur da mai gi phibam hanadagi phagatna bahonari ngasi sangari ba power substation asina moregi akoibada laiba manung hanjinba khul kaya da mai phangan batana tana Myanmar da su yonuna income lakh hanbang amlagani masina laibak ani ki lainari ba mari da su session hanbang amgani Mahakna makhata raduna athuba matamda 132/33 kV power substation khara sangaragani 400 kV power substation amasu sangaduna Manipur gi darkar oiba mai piba ngamnana ba Manipur Sarkar amasung MSPCL na kanna hotnari haiki Conveniences में आमदो हुजिक्ति double tower system दो purpose ना एक अफावा quality supply तो वो ngamane ba the moreover more da economic man da ekoi ngasi di hana ko demand si se aiga aina sumtana jabada 3/4 megawatt khatni hai and there is a cannot say balance of the 22 into 12.5 I will see 25 megawatt MBNE adu target ekoi 11 21 I was lemi ba aduna de ekoi hana moida akoi mari manga yolam se ekoi modern around about 20 megawatt se ekoi moida pi ngamme ngamane bu ji adu su with quality ana hanagi leriba interrupted oiba power supply du gi huji upgrade torpa amadi masi quality supply piba na piba ngamba haiba si kana gi hona jaman ra khoi engineer sing amadi maruina koi MD amadi
Laingakna Thoksadabadagi National Highway Chamayankai Jesami Tipaimuk Rotagi Khama Som Phungrei Taba Kilometer ta Taruk Sangba Lambi Asi Ningthina Sembidabadagi Lamdam Adugi Khunja Singna Manipurda Fangliba Tangba Mineral Makalama Oiriba Chromite na Lambi Sembada Sizinaduna Leire Hiram Seda report ama I know the Lajariba Fonsi, Singai Ken, the Manumsan Ba, Kamasom Pungrei Kulani, Haiba Kulasi, Yonova Honavada, National Highway number 150, the Sami Tipai Rotagi, Kulsi Yonova Honavada kilometer, Taraga, Tarukumba Sansali. Kolas Hate, Black Top Tote, BMW Lote, Shem Kiwi Mami, Atubada, Karigumam Tati, Masima Takta. Kulasi Power Satnava Honavada, Lay Horiva, Salo Turil, Mataka Saba, Tong, Nasidi, Lan Mayada, Nundu Tari Matamda, or Kulasi, Yonova Honavada, Awabi Masakni, Ponandre, Hanaloba Yaraba, Aduma Pivo Money. Adu Hen and Ngai Oriva, Wafamana, Kulsi, Yonova Honavada, Gamena, Chembam Topolami, Shemita with the Kulna Pangsana, Shemada, Yana Tamba, Mineralama, Ueriva. I could give chromite chinchina, lambi shem, sit at loin seasonary or ligancy, sit at Uriva, Amuba, Nung chinchi, loin of chromite natani. Adonat Atanga, mineral singna, a bit haba, she never have a say. Langaki, Mami later, Langang, Mapunsi, Yodre, had with Zapzaba Kudama money. High river Puan Saisida, some Makasa Taragadi, Manipuri, Yamna Tangba, Lansing, Sinavang Kangana, Adum Loshin Kibai, say Masana Tawa from me. Government nadi ama desu kunasi bo yang bide kunasi yam na waye lampi su lete gari pasana paude me su lakde aduga kun asidi kari ama desu tau bide bagi yam na lu na wana leye iste su lakde kana su emle su lakde kana na government gimi tu na yang bide kang bide ekoi kun asigi Kulsiga Tangana Lady Bachi, Kayang, Kuishu, Amadi, Poi in a single Kulsini, Kuishu Musum Poi, Hariva Kulanishi, Zatnavagidama, Kulsidagi, Salo Turentana, Zatlava Matunda. I could give Mapun the Zatkiga Davani, Adu like a Wapamadi, in Lishinganita, Amusun Taret, Ada PW in a Salo Turin, Matatas Haram, but home as a Supnagi, Putkun Muki Span, the Haram Maramna, Hositi, Tongsi, Shinavayadre, Tongsi Nakan Nakanda when a Turin, Silagalere, Zumba, Ninerangi Yam Suiba, Adumba, Pivam Sina, Kulsiga, Atupa Kulsiga, Honava, Namdavi, Pivam Nihosi, later Pivam Zumba, Asuiba. Singsi some Toba Matamdani, Manipuri, Langana, Katsinquare, Yoboduri, Madumani, Kundasing a palm, Wapam Su. ISTV News is a problem, Java, Richard and then Kamaso. Matiksadaba Vice Chancellor Athubade Sindo BC Galoina ba Ozagi Mathok Tawdana Administration Gamari Lenaba posting Kolaga Laiba Oza Singh Moral Grounda resign Taw Haiba Demanda Manipur University Students Union Amadi Mahiroi Singhi Apunma Khongjangda Vice Chancellor Office Solonsin Kiba Ngasiga Thana Numit 6 ni sukre Mahiroi Singhi Maikai demand Fangdriba Fauba BC Office Hangbagi Wafam Laite BC Nawari Sanasi Hairak Labaso Nabagi Mathauta de Haina Musugi Games and Sports Secretary Nilakanta Longzam na Fongdorakle Mahakna Makatana Din of Students Welfare Ngarang Resign Tokre Human and Environmental Science Ki Din Professor Arun Saksenana University Asida Indian Science Congress Pangtokibagi White Paper Putok Pangam Dabatanatana Atopa Post Kaya Paisinba Myanmar Studies Ki Director Su Aisinba Masida Sunatana Guest House Ki Safe Warden Oiduna Department Ki Thabak Tawbagi Mathakta Thikadar Mayam Gatot Naduna Laiba Athubada Resign Togadabani Haiki BC amasung maga masida mari lainariba loktunariba oja khudingmak suspend tawdriba akhoi musun changjiliba khongjang asi hanba leijaroi unaraga akhoida haidi by any means ama tawraga akhoi bu namdhanaba wari sanaraga tawbada akhoi sunga yaba ngamjaroi hanjin hanjin akhoida thajaba kya piro matungda adum ngaki oiba akhoi bu themnaba tawrakpaje masi tawigano akhoina paimiba pandamje si sungan hanjaroi Adum Makata Zatagani. Administrative block show hang bagi wafam as a hosipogidi like Jadri Makata and Adam Lonzagani.
Manipur gi khwaidagi chawba mahi tampham sang Manipur University asigi Vice Chancellor gi office thong lonsalaga lairakpana University asigi mahiroi sing lairik tampham khangdana lairakli state asigi mahiroi sing mahi tampham khangdana punsi mangbada state asina dumak yengaga lairagadra amaromda state asida lairiba topa university sing Indira Gandhi National Tribal University Manipur campus amadi nauna Manipur da hangani hariba India gi amato oiraba National Sports University hojiksu hiram kayadagi charang naraga lairibani video journalist Nanaw Thodamga loinana paudanjariba ai Rina Nongmaithem ISTV News Manipur University Kansipur Jairak sida Manipur University Teachers Association gi mifam ama pangthok pagaloina na tongan ba warep ani laukre ahan ba warep ta hojik oirakli ba university gi phibam asi BC na athuba matamda yana ba ama purakna bahaiza loina na mahiroi singna siriba tongan ba maral sing asi miam khangna vice chancellor na sengdok pina basu taksin ba haiba wafam yauri Class 12 parikya da science stream gi engineering subject ta Manipur gi oina khwaidagi wangna mark Marfudra taret phangkiba mahiroi wahengbam yumngan ba imung manunggi leita laira na maram oiduna masana pamjaba line da makhata na larik tamthaba ngamloi dauri hiram sida report ama imung manunggi leita laira na maram oiraga mapa nauna kaina kibana yumngan ba piklingai dagi hauna higher secondary level phawba mamagi mateng pangboina Manipur digital film gi cassette yum da changduna yolaga marana school gi boy kolom hunjaraga Government School da tamduna lakhi hadagi council loba class 12 exam thana bali phawba leiba ngamdabana mahakna tamliba school Morang multipurpose higher secondary school gi oja singna pibiduna exam si mai pakpa ngamlakpani amadi lai yekpada khoida jarakpana engineering drawing subject ta apun mark chada Manipur raga taret fangduna Manipur punbagi subject asida topper oiba phangjabani haina yumgan bana Pongdorki building amasung bridge kamba construction tawba jam pamjaba ai pi ingde sum yekpa jam pamjae aduna ai sigi line da yam pamjaba ne sana hotnari bel chang da mayam da ai mapandagi sumaina tawba thabak khara tawba ngamjare khotlai haning janing ba haita mahakna pamjari ba civil engineering asi tamna ba sel puthokpina ba leitabana apokpi mamagi hojik orakle fihum asi yengluraga Chandigarh da tamnana ba offer piraklabasu ahan bagi ming chanana ba sen khar fawba leitriba sina makha tamthabada changadaba sel kanana puthok pigani haina khalubada mahakna pamjari ba civil engineering gi course asi makha tamthaba ngamgani haibagi thajaba laba fangdi haina penda wafam kaya thamlaki aina pamjari ba civil engineering ha line ni da chati yam satani anida financial problem leibanena nang museum da am paisa mam ka da gi lawdo non hai mamada Chandigarh gi US group of institution hai jam apoje mon select to bige cha se khosen habi da hona kayam changa da khodi le da nen ha mon ahan bagi registration to boli simanga changani hai simanga do khodi ai jada ne isma da laitri na hai mapur oiba nona kaina khrabi yungan bagi apokpi waheng mangbi bala leimana macha tarukki manungda macha nupa maribu mahi tamnaba amadi imungi chakum mai muttanaba hotnabada matam gi aphangba suduna changba yadi haiduna athingba thamliba Kaibalamjau National Park ki manungdu phawba changduna loglai complex na chingba kaya hekluraga madudagi fanglakpa senfamna imung punaba hotnaduna awaba kaya khangduna lakhibani haina phongdurki aina subuje sifamje bazara loi tikla satpadi sendong yam phangde na sama yam na sang de hele na ai pata chale wabadi yam wai waraga ju ai gi mungi hinnabagi kari haina hingjige na khandi puthoga subuda law matam dum lawsu lei kompe he summa pat mayam da sujan mamjara ga hingjai yungan ba ngasi phawba lainga asigi maikaidigi AAY BPL amadi lairba singi pankhai makhada leiba imung singda pibam thokpa cheng chini hawai amadi ojwala scheme gi makhada piba gas connection imung asida amata phangba leitri yungan bana pamjari ba civil engineering asi oiba phangadra haibasi achoba wahang am oiri ISTV pawgidama gyanasuri khaibam kumbi laibung makho Handak Haidokiba Board of Secondary Education Manipur Lauba Class 10 Examination da Government School Singi Oina Lamlong Higher Secondary School gi Mahiroi Kakjing Tabam KK Sharmana Chada Marfutare 10.9 Phangduna Khwaidagi Mark Wangna Phangba Mahiroi Oire
KK Larigamam Lekai Salan Lerektagi Kaksing Tabam Manglem Sarma Amadi Sangitagi Masanupani Examination asida KK na subject khuding makta letter mark satpagaloina na apunba mark 600 ki manungda 527 phangki Hena nungai ningai oribadi KK hockey player amasuni examination asiki damak mahakna karam na hotna khiba haibagi matangda ISTV news da mahakna phongdorakpa wafam Sida haragadi oja singadi yamti hotna bieba oda satro sing kai haigani satro sing thawa yaw yam watle adagi private school chanandra satro sing je dai hai trebu hari government school thajan birakpa ma pa singna adagi government school tamba satro sing ja yamana ma pa je hajira su ba dugum ba yam ogale aduna masa je yenga sangdaba aduna su masa sina su ning khata na tawba adagi discipline yam wale kano je government school tamba satro sing je swain tawe adagi oja yam hotna bi moi yaudana di aina si phyon ji ka su yobu ngamoi moina ai support yam tawbi re class 10 ka de aina na ju khotla ju yum lakpi dana mateng bang bi dana dum moin tawbi tuition thabi dana ai ji moina yamti hotna bi hai tare KK ki apokpa manglemna mahaki masanupana mark 1 na phanglaktuna mai paglakpada school amadi lekai gi miyam gi matingbu tawbimal utpaga loinana thagatba phongdorakhi Yang hona biba yang tuition paisa khaga na khoga na moi boja machine paisa khaga khokatna tuition thabi ba khopi ba masi gi da amoina ma fi wang phangni bani Human Rights Defender Manipurna Mamang Sahida Athingba Thamkraba Information Technology and Broadcasting Service Limited Northeast Board of Governing Body gi Miyoi Haijaba Singjamai Singamakha Khatri Lekai degi Haisnam Birbabu Singh Human Rights Defender da nimit taret ni manungda sangjarakadabani hairi Hiram siga mari lenana ngasi ka sampat le mazam lekai da leba CCS ke gi office ta pangthoki ba pawgami fam amada Human Rights Defender Manipur gi secretary Rakesh na Information Technology and Broadcasting Service hariba company asi RTI ki khuthangda aseng bra sengdabra khangdokna ba Ministry of Information and Broadcasting Government of India da hanjin thabada company asi mokhoi gi makhada laite haina khangalakpa leibadagi athingba thamkibani Adumakpo athingba laina company asiki gang khutpu asina apangba praja singdagi phongna lut tawbagi thabak asum chatharakle masigi manungsa na handak pauche singda Human Rights Defender Manipur gi mayokta wafam kaya hablak khiba Board of Governing Body gi Haisnam Bir Babu numit tare ni gi manungda sangjaraktrabadi mahaki mathakta ain gi oiba thabak lokhalagani mahakta natana nupi yauna miyoi taruksu numit tare ni gi manungda sangjarakadabani haiki hoji phawat asuk sangna chatharakpa huran ba khutpu kangbu khrana Linkalaga, Kunai Manganaba, Toropa, Tabak Asidadi, Inti Corruption Shell and Samangam the Vagimaram Labra, Lagana Leva Miam, the Sengtopio, the Human Rights Defender Manipur, Sengtopio, Sarkana Togabangam, the Tabak Late, Nasi, Prazalising Mangana Hena, Warden and Lady Bussing and Share, Inti Corruption Shell, Labagi Karimatobuta, Karibukanari, BJP Langana, Masita, Sagat Labra, have said, Human Rights Defender Manipur, Singapore Namdi. All Manipur DPC completed candidate of Police Constable Mel Lisingani Tarahum Dogi spokesperson MD Nazia Hasanna sign Taduna Thadorak Pazerol Amagi Matung ina JSC Asina Talibat Dabi Singh Tabakta Onthorak Tabana Maram Oiraga Ngasi Jungi Tang Mariki Ehing Nongyai Degi Jun Taruki Ehing Nongyai Pauba Manipur Pumbagi Oina shut down Torgani Hairi Total shutdown asida Dev Karma ana ayak amadi media ga mari leinaba singdi komthokani adumakpo shutdown chatharingai manungda Transport Association dukan school amasung college na singwasing thonghangbidanaba khanghalle masida thorakpa phafataki daita masa amadi Manipur sarkarna pujagadabani haire Kaisamthong High School gi mamangi sorok ki nakanda se liba drainage asi matiksa dabana school asigi mamang thangba sarukta nong khajiktang subaga ising thumjin bana school asigi mahiroi singna mahi tambada khudong zadaba kaya matam kaya gi mamang dagi mayok narakpada natana lambi asida chatliba mayoi kaya dasu khudong zadaba kaya mayok naduna leire School asi mamangi lengakna model school gi thakta pukhatuna hauji upper primary amadi high school gi thakta mahiroi chani taramapal tamle School asi handaki HSLC examination da mahiroi kunipal exam thabada first division da mahiroi taramapal amadi second division da mahiroi ani puthokrabani School asigi principal L Sobitana nong khara subaga mahiroi sing school changthok changsin tawbada khudong sadaba mayok nabata natana school gi campus manungda ising sensin lakpana khudong sadaba kaya mayok nare amaromda school asida oza watpagi awaba kaya sumayok naduna leiri maram aduna sarkar gi mari lenaba authority na athuba matamda mijeng sangbiyo haina phongdorakki
Relief Center for the Welfare of Differently Abled Persons Manipur amadi Society for Empowerment of the Disabled Person Langmaidong ani na kusam na duna nongmagi oba skill development training program gi matangda khananai na bathoram ama pangthokre thoram aduda Commissioner Disabilities Office ki staff National Awardee L Amarendra International Awardee M Premier Singh yauna tongan bamiyoy kaya saruk yakhi Premier na disabled singna yumyum da laina embroidery amadi fi tubna singbagi training asi yauduna senthok lambi lehna bahot na bayai July thada pangthoka doriba training asi National Backward Classes Finance and Development Corporation ge sponsorship makhada training manungda thagi stipend lising amamam supi gani haiki World Environment Day gi saruk ama oina thanga da leba chaw baching gi akoipada Loktak Lake Tourism Development Organization thangana sinduna lamdam asigi hana lejarak laba medicinal plants amadi uhai panba uzara kaya thakre thorom adu the organization gi president KS Bidhu secretary oinam Gulamzat amadi TYDA tabul gi secretary Premjitu saruk yakhe Organization ki President KS Bidhuna lamdam asigi aying asagi khal kai tharakliba asi kharadang oirabasu kanmangam naba Forest Department Bisnupur Division ga khusam naduna uchara thabagi thabak asi paikhatpani haiki Mamang thagi tang kunmanga da mayai koibida leiba Millennium Institute of Sciences ki class 12 ki mahiroi kongba khetri lekai degi pangambam sana jawba apokpa somantapu school asigi oza M Ranjan KS Pari amadi L Manikantana fui haibedegi mahiroi asigi imung manungna Lampel Police da complain tawbedegi Lampel Police na oza ahum asigi mathakta FIR lokat pabu yaning da bafongdoktuna ngasi school asigi mahiroi singna mayai koibidegi tidim road pauduna laklaga Wahengbam laikai amadi sagolbal lambida wangang daba khongsat ama satkre ngasigi khongsat asigi matangda school asigi mahiroi amana school asigi oza ahumpu FIR lokhatpa khudak handokadabani haina phongdokhi FIR pali boza singse khoi school ki chatra pa puthokpa amadi Manipuri oina afaba sana puthokpa thodang yam chawnori bani sumaina mama pa obesingna macha obesing asi school da phana bidam ta thai oza sini adugo ozana chemdoning midam ta kitang wara watim torakpa sumaina onkhallagadi kedobagi school lai taman bidibano adu yum dum thambi bi adra si khoi jajaningde aduna khoi school ka jagi roi akhoi aduga akhoi exam tawri hoji aduga exam jino khoi yaujagi roi adu khoi strike ji handok charo habje khoi hajani Kilowatt Nipan ki grid connected rooftop solar power plant among asi Deputy Chief Minister Waizoy Kumar na lamboi khonang khong dalaiba United Friend and Library ki club ta sanga khrei thoromandu da Manireda ki director L Manglem club ki president Khogendra Nasingba miyoy kaya saruk yakhi Oripo Kendra da amamba mafam laitana ba thabak asi paikhalakpani haina Deputy Chief Minister Waizoy Kumar na phongdokhi Manipur da hangadoriba National Sports University da Sports Journalism, Sports Management and Sports Performance Analysis course ahum asi Manipur gi atopa state ta hongkiba yaroi National Sports University mapung faba University ohello University asigi wathok athuba matanda waroisin purau Manipur miyambo apang basigano haiduna ngasi khundrakpamda laiba Naurem Birahari College gi Students Union na sinduna college asigi geta mahiroi singna wakat mifam phamkre Wakat mifamadu da saruk yakiba Union gi Secretary General NC Zablin na desamna changsilakpa khongjang singda Union asina sagot pagaloinana Manipur lengakna athuba matamda University asi mapung faba University ama oina ba athuba matamda sindrabadi tongan ba makhal makha kayagi khongjang changsilagani phongdokki Hojing Manipur thogleba National Sport University ge masigi warosan ase Manipur sakana porongna bo hana biyo amade masigi matang da desamna changjalok khongjang khudimukta Northern Berry College Student Union na sawatkani amade kayumba National Sport University asigi warosan porokta taragadi sidagi hena kanba makhan makha kya gi khongjang chanjaba Northern Berry College Student Union na sem sabaloja Tera Khamnam Bazada Laiba Model Higher Secondary School ki principal ke Tikenbo lengak asina transfer tawbabu yaning da bafongdok tunanga si school asigi mahiroi singna school gi geta wakat mifam phamkre School asigi Students Union ki Secretary General PS Dayanandana School asigi principal ke Tiken asi tha taruk muktang ngairi school asida principal oina lakpa mahakna school asida principal oina thaupurak padagi school asigi sakhotna bahona batana tana handak class 10 amadi 12 ki examination da mahiroi kaya pass tawbagi sangwang ki maram aduna principal asigi transfer order lengakna thuba matamda kakkadabani haina phongdorakhi Mahut Department ki miyang makhada Manipur Mountaineering and Trekking Association sinduna bid plastic pollution haiba thimda jun gitang anida kanglagi nongsup thangba get manak tapang tokiba
state level painting competition gi fall lok thokle junior category da Pitambara English School gi Martin Tongbram na ahanba position Kendra Vidyalaya number 1 Lampel gi Juliana Thoiding Jamna ani suba position aduga Jawahar Navodaya Vidyalaya gi Onya Konsam na ahum suba position takre Senior category da Pitambara English School ge Venice Kaisam na ahanba position Don Bosco Higher Secondary School ge Life Rakpam Rohit na ani suba position aduga Eden Public School gi Wangthoi Angom na ahum suba position takre hojik marak na break amatang laujari Guwahati da laying balak piribasingna Doctor Contact amadi lefam safong gidamakta waningai oitre adom gi service gidamakta pung konmari hangjari Kangla Healthcare Service Bangagar Guwahati ngasima contact tobiro 9706099969 natragana 7002203013 Hakchangi labor solak padagi puju singaktaba hakchang choktarba tumba chaba yaraktaba khong hama nungayaktaba singidamak amatta nairba upaidi Jolib Syrup amasung Jolib capsule ho changne sinabiyo Bohagi mustard amadi refined oil, the taste of Assam. Bohagi oil chabiu, karupati oibiu. Masida sunatana lucky coupon price mayam amasu lejari. Adongi manak nakpa store dagi fangbigani. Chabada hauraba, haksang soktaba, Bohagi mustard oil, the taste of Assam. Distributor oining masingna mobile number +917578007064. Guwahati da contact tobirak yagani Bohagi mustard oil. Imphal Valley Academy Co-Education Khari Imphal West District. Admission open for class 11 Science and Arts including Home Science for the academic session 2018-19. Features boys hostels, girls hostel, lab for physics, chemistry, biology and computer. Separate boys toilet, separate girls toilet. Transport Imphal Valley Academy, canteen, playground and separate classroom. Break itungda taram noksari makataba pauda Bisnupura laiba CI College gi semgat sagaliba amadi award apa singi phivam ngasi Manipur Pollution Control Board ki chairman Laistram Radhakishorna satuni yangsin kre mafam aduda swimming pool sabagi thabak toriba sinmi amana mafam aduda thabak suba matamda lamdam adom gi mioi kayana apan me pire asigumba apan me piba asina matam chana thabak loisinma ngamdre haiki Ngasigi khongsat aduda Bisnupur Municipal Council gi chairperson L Maniyaima Bisnupur gi OC Muhammad Raju Khan amadi college adugi students union gi mioi sing saruk yakhi MLA Radhakishorna semgat sagaliba asida aid apan pibiganu thabak suriba kangbuna su quality leina thabak subiyu education bo awangba thakta sarkar asina pukhatna bohatnari haiki Taret suba pay commission gi recommendations implement tau haina jangsilakpa khongjang gi saruk amo inangasi wangoi gi SDO office complex ki mamangda wangoi block ki makhada leba sub treasury office ZEO agriculture asina singba yauna tongan ba office singi employees singna wakat mifam jathakre Slum Life Upliftment Mission Foundation Manipur gi office samangasi nagaram da hangdokre office hangdokpa aduda Slum Foundation Manipur Pradesh ki president Robindro Thangjam Slum Foundation ki national president Sunil Varala Slum Foundation Manipur Pradesh ki working president S Bijen na singbana athoiba mithung len sing oina saruk yakhi Ngasigi office sangapa aduga mari lenana Slum Foundation ge national president Sunil Varalana Slum Foundation ki maru oiba pandamdi Bharat ki oina slum area da lairiba mayum lejadraba lairiba mioi singi yum sabiba makhoi gi macha masu sing lairik tamhanba amasung machanupi oibi singbu lohong binabagi thausil paikhatpa asina singba sing asi maru oiba pandamni haiki Amaramda Hotel Imphal da Slum Life Upliftment Mission Foundation sinba thoram amasu pangthoki thoram aduda Union Minister State for Finance Siva Pratap Sukla Slum Foundation Manipur gi Robindro Thangjamna singba saruk yakhi Finance ki MOS Siva Pratap Sukla na Bharat Slum yamna leiba mafam amani yum lejadaba singi khanduna Modi government na yum crore lising tararom sabikre mamangda palamba sarkar na miyam gi chawkha thorangi tabak paikhatpagi mihutta Miyam gi sel lana sizinaramba ngaktani Modi na lusingba sarkar asina scheme kaya paikhatuna lairaba singkok nanaba kanna hotnari Bharat tamai phangdaba khungang hauzik leitre haiki
7 Pay Commission Chanahan Bada Union Finance Ministry na Pangbaya ba Mateng Pangani Haina Union MOS Finance Si Pratap Suklana Pongdokre Wafama Singasi Classic Grande da Pamisinga Unabada Mahak na Pongdokibani Suklana Makataraduna Wafam Asigi Matang Nangasi Sip Minister ga Unaduna Wari Sanabada Mahaki Maikay Gisu Delhi da Salaba Matungda Union Finance Minister Amadi Prime Minister Unaduna Kanaragani Mahaki Maikay Pangbaya ba Mateng Pangani Haiki Sip Minister ga unakiba aduda kari mateng nirakpagi amadi mahaki maikaidagi kari pigani haina thajaba pirambagi haina hangkiba wahangi pakumdadi suklana Manipur gi Sip Minister na apamba sing thunganaba NDG government asina hotnagani mahakna Delhi da laktuna Prime Minister unaraga taksin bada soidana yarakani haibagi thajaba lei Mahakna Manipur da lakliba khongsat asi Prime Minister na wangnongpok India gi phivam amadi chawkhat thaurangi maramda yengsiluna ba paktak pirak padagini Delhi yoraba matung da state sing asigi awat apa amadi oiriba phivam center da mayek sengna khangalagani state asigi schedule caste schedule tribe sing center gi scheme sing ningthina phangana ba bank sing da camp hangdoktuna thabak paikhatna ba khangan khre haiki तो इस प्रकार से जीएसटी जैसे सरल भारत सरकार ने किया है उसी तरह से जीएसटी के संदर्भ में लोगों की रुचि भी बढ़ी एक देश एक टैक्स के रूप में स्वीकार करके लोग उस पर कार्य भी करने लगे आज लोग रिटर्न भी भर रहे हैं क्योंकि भारत सरकार ने कर दिया है कि अब सिंगल रिटर्न फॉर ए मंथ होगा पहले रिटर्न की संख्या दी थी उसको खत्म करके हमने सिंगल रिटर्न कर दिया है Reserve Bank of India Imphal gi Financial Literacy Week ngasi Singmairong da leba Hotel Classic Grande da hokdokre hokdokpagi thoramda Nabad Regional Office Imphal gi General Manager PN Pravin Kumar RBI Imphal gi General Manager Mary L Tangphua amadi atai bank singi maru oiba thaupuba sing saruk yakhi PN Pravin na miyam da financial gi maramda khanganaba pandam da week asi pangthokpani RBI gi loan gi maramda mioi khara khak khangbana masigi kanaba asi miyam punna lawba ngamde maram asina punna khangmina duna kanaba lawna ba honamina si haiki Awang sekmaida nahasingna heroin number 4 amadi tablet sizinabagi chang hengalakpadagi lamdam adomda laiba nupi singna madubu thingnana ba mairagi rally amangarang numidang satkhre Advanced Women Society Awang Sekmai Protection Committee, Sekmai Development Committee amadi Sekmai Nagar Panchayat na punna sinduna zatkiba mairagi rally aduna miyam pumna magna drug thinglasi drug tagi khul asigi nahasing kalhaurasi habina singba kholau kaya lauki Sekmai khulgi akoibada rally adu zatlurabagi tungda Sekmai Kaujeng Laima Community Hall da miyamgi mifam amasu pangthokki mifam aduna awang Sekmai da drug saba amadi yonba tawdana ba warning kaya pikrabani adubo sizinabagi sangdi lepalaitre drug yolibesingna khodaktagi lepnanabasu mifam aduna khanganki Advanced Women Society awang Sekmai gi Secretary TS Amobina awang Sekmai da drug sariba sing thingaudrabadi khul asigi naha kaya arembada punsi tension khragani sahi kharagi mamangda khul asida drug sarambagi sang khara hantare haina khallurabani adubo handak ikhang khangaudana drug sabagi sang wangkhalakpagi phibam amada laire masidagi kalaunabagi dama ngasigi maira rally asi chatpani haiki Uripok semgat sagatpa apunba lob usalna iroi semba mamang laikai community hall gi yumthak semjinna ba thakiba sinmi ahum mioi kharana phurakle jenabasingi mathakta ain gi thabak lokhalagani haina usal gi secretary David Kumanjana phongdokre Uripok naramthungda laiba usal gi office da pangthokhiba pawmesinga unabada David namakha taraduna iroi semba mamang laikai miyam na laikai community hall mathakta grid connected rooftop solar power plant thambina bahairakpadagi solar plate hapasatpada zinga phalam dabadagi usalgi chief advisor oriba deputy CM Joy Kumar na zinga sindokna bahaibadagi sinmi ahum thakibani makoi ahumbu mioi kharana haukiba jun anigi numit yungmada phuraga talakhi mara lebesing jangjarakna bahaibada ta dabadagi ain gi mateng lawnaba firep lawbani haiki Manipur Pradesh Congress Committee gi Minority Department Sinduna Iftar Party gi thoram ngasi Congress Bhavan da pangthokre thoram aduda CLP gi leader o Ibobi MPCC gi President and Haukif Hana Deputy CM Oirambagai Khangam Minority Department ki Chairman MD Fazur Rahim MLA Singh amadi MPCC ki workers sing su saruk yakhe Islam Dharma Chatpa Singi Ramzan Thagi Manung Sana Pangthokpa thoram asiga mari lenena
O Ibobina Manipurda Khunda Laitaduna Leminaraklaba Furup Khudingmak Chap Manaba Miyengda Nungsi Sanana Leminagadabani Dharmada Mizang Mikhai Naidaba Haibasi Congress ki Sida Hidak Kumbani Haiki India da Manipurda Leminariba Koi Punamakse Mana Apamba Dharma Chatsabani Adu Boy Koi Punamakse Sinino Haktani Islam Dharma Chatpana I Manate Hindu Dharma Chatpana Christian Dharmana Atopa Amanate Ekoi Punamakse Sinino Haktani Tungda Tauram Siga Mari Lenana Namaz Sonmaga Loinana Dua Supang Thoki Sahi asigi class 12 ki examination da tara tare suba position tarakhraba amasung thongna phaba pibaning thoming tol pangkraba sagol sem bikis okpagi thorom amangasi anau bomaikai production gi manga suba foundation day celebration ga mari lenana pangthokre thorom gi sargoma oina production company asigi nauna puthokpa music video lonthok tabasu release tawki thorom aduda saknairaba filmmaker San Hisnam Pawan Kumar amadi national award fanglabi Manipuri film ge actor Tonthoi Lesang Themna Thoibe Mitunglen Sing Oina Saruk Yaki Manipur University के Department of Economics की Post Doctoral Fellow Dr. K. Mukta Sanana iba looking is to act is policy of India and Manipur haina mingthon balarik amangasi University asigi Center for Studies of Social Exclusion and Exclusive Policy की Conference Hall Fongkre Lairik Pongpagi Thorom Aduda Center की Director Professor E. Vijay Kumar Punjab University की School of Social Science की Head Dr. D. K. Madhavan amadi Economics की Professor Amar Yumnamna Maru Iba Mitunglen Sing Oiki Aiba Dr. Mukta Sanana Lairik asigi matangda Look is Policy karam na haurakiba Look is Policy natraga Act is Policy na Manipurda kari kana bepiga dauriba loina na kari sokan gadagi haibena singba kaya adu policy asigi maikai kaya dagi nainaraga iba lairik ni haiki Gabriel Gracia Marquez की नोवेल Chronicle Art Adapt Photolab Professor Khangzrakpam Kunjona Manipuri da handoktuna iba lairik mangzauna na hairamlaba asiba amagi wari ngasi Khangzrakpam Publication oinam Bisnupurna sinduna Manipur Hindi Parisatap Fongkre lairik phongbagi thorom aduda Wangkhem Kendra ke MLA ke Megha Chandra Cultural Forum Manipur ki President Professor Huirem Behari Manipur University of Culture ki Assistant Professor Dr. Makhonmani Mongsabana Maru Oiba Mitunglen Sing Oiki Sagolban Lukram Lerak ki lambi semjindana thambi bagi mayokta ngasi lekai adugi maira paibi amade club ki miyoi singna lambi thingzin kre Chanura Lising Loop maira paibi Lukram Lerak ki secretary Khumuksam Sarmilana lambi asi February thadagi semba horakibani adubo hojik tha ahomari suraba phawba semba loidana leire lambi asi FCI IFCD amadi tongan tongan ba school kaya ge ban sing se liba lambi amani Kendra asigi MLA amadi mari leinaba singna nimit humni gi manungda mityang changdrabadi lambi asi loina thingzilagani haiki Cooperative Management ta diploma taunana ba thataru ki oiba junior basic course amanga si Center for Cooperative Management Manipur State Cooperative Union Lampel Part Imphal sinduna iboyama sumanglila sanglenda hudokre Diploma course hagdokpagi thorom aduda Manipur State Cooperative Union Lampel Pat ki President L. Tompisak Union asigi Board of Management ki Member H. Hemanta L. Basanta Union asigi Hills ki Vice President Zangkhongam Haukip amadi atay masak naiba kaya susaruk yaki L. Tompisakna Cooperative Management ki matangda takpi tambina ba mahiloi sang ama oiriba Cooperative Society ni Cooperative ki ihawasi kansin hanba mathau tai apun bana pangal ni haibadu Cooperative ki ihawasi na khodam oina utuna Manipur Society asi sakhat pelambida pukhat minasi haiki Hospitality industry da thabak piba loina na Taj Group of Hotel da thabak phangnana bagi awareness program ama khoga battalion na sinduna pangthokre Awareness and Registration Campaign through Mobile Interactive Terminal for Rural Area Mitragi Makhada Thoram Adu New Lamkagi YPA Hall Pangthoki Golden Threshold Program gi manung sana pangthoki ba awareness program adu da candidate chama marfu tarukna register tawki Western Sporting Club Ngairangbam Imphal West na konba mafam singda mayai kabani sa thingnana bagi matangda miyam gi oiba mifam ama pangthoktuna tongan ba warep kaya sulaukre Club asina loya lakpa pakhang ba Women Welfare Association amadi
tongan tongan ba ngairang bam da laiba lup singa khosam na duna mifam pangthok laba matungda lau khiba warep sing adudi mayai ka ba sina ba singda ahan bada warning pi baga loina na counseling pi duna normal life ta purak na ba hotna ba karigomba makhata na chatharak labadi media da photo ga kona na haptok pa loina na tha taruk tanthokpa kanagomba guardian singna tamnana singna bayarok labadi mahak pusu lekai diki tanthokpa loina na tanthokraba mioi singna wakhal taraktuna lekai da mu halak pada loksinba asigi sumathakta hena phibam soksilaba sing rehabilitation center da thambada club amadi organization singna mateng pangba haiba warep sing asini hauzik amuka hanna tenba break amatang laujari Asian Girls Academy da class 11 science tamna na bagi admission form thajare school sida qualified oiraba mani mapung phana train torbo oja singna takpi tambiri mapung phana same sarba classroom amadi kusukulai folam suna thamlaba laboratory se sang nine weekly and the monthly test pangthokli subject khuding mapan gi expert na counseling piri nupi masa sing mapung phab education gi mangal pi baga loina na fajaba moral character tambiduna lamdam sida nupi sing tha wakal hanam gi pandam na linkaliba Asian Girls Academy Sagolban and Shiro Benasha Coaching Center, the best and the only trusted coaching center in Imphal. Benasha Coaching Center gi oza singna exam gi sem saba matamda yamna mateng pangbiki amadi coaching center asigi exam tips regular mock test suggestion amadi study material yamna janaki HSLC exam asi thagadawa satrasingna topper oige hairagati matamga chunaraba coaching centers da miyana thajaba thambiyo India gi ahanba national awardee government of India na piba silver dew makhal suna lejare half liter 750 ml 1 liter 2 liter 5 liter and 20 liter jar as an distributor amadi akupa marol loktak industry industrial state takiel da contact tobiu R.K. Sanatombi Devi Vidyalaya proudly celebrates 25 years of educating, enriching and empowering our children. Young girls have now become leaders and professionals. And just like our students, our school has also grown. Admissions open for class 11, humanities and science. Download your forms from the school website or collect the forms from the school counter at Pangai Imphal East or Asha Jina Complex North AOC. Are you confused about your career after 10+2? If yes, then get in touch with SS Career Solution, second floor Gypsy Building, Pauna International Market, Pauna Bazaar. Best Career Counseling Center in Manipur. Amuka na taram na oksari makataba pauda Thobal District Wariliba Association na sinduna nimit tarani na district asigi manung sanba salongpham ayalekai salam mandapta chatharakpa Wariliba phangna banga siloisin kre ngasi loisin bagi thoramda social worker SK Bon amadi lamdam adongi masak naiba mioi kaya su saruk yakhi Association gi secretary Tombana Mahabharat amadi Ramayan gi wariya singa sidi sidarak pagum tawre kharadang oirabasu yokhatnaba pandamda thorom asi pangthokpani association asina more amasung kwathada asigumba thorom pangthok lure makhata na sarang patasu pangthok lagani haiki District Veterinary Bisnupur gi Joint Director gi mijeng makhada Maibam Youth Club kam Library and Veterinary Hospital Nambol ga punna khusam naduna yumda loiba sasan kaya hida kapthokre ngasi punna sasan chamakun hena hida kapthokki hida kapthokpa aduda veterinary gi staff taruk amadi club gi members sing saruk yakhi Haukiba me kuntra dagi hauroga jun manga fawa pangthokadawriba World Environment Week ka mari lenena bit plastic pollution haiba theme asida pangthokiba district level painting competition gi makok mathang tarabasingda oinam kendra gi MLL Radha Kishore namana mathum singyan thokre thoramaduda ZEO Zone 4 anti kendra Z Irengbam Gram Panchayat ki pradhan I Gopen Directorate of Education SK SRO Ibesaubi amadi atai akhang ahi kaya su saruk yakhi Thoramaduda wangang laduna MLL Radha Kishore na ikoine isagi nungai na ba ina khunna ba khalingai amadi isa na na ba hotnaringai da akoi bagi khalau da bananga sidi environment ta ahong ba kaya marum lakduna khudong thiba mayok naribani maram asina lambi sorok ta sairi ba amot akai amasung plastic sing asi atopa miram dagi laklaga saira ba nate aikoi isa na gyan ta duna sakai da na ba hotnaraba matam data lunan ba lamdam amo oigani haiki Ziribam district tasu 7 page na halo haibagi ihau sangsilakadawri ngasi All Manipur Elementary School Teachers Association Ziribam branch ki office ta association asigi president Thaudam Mangina chair lauduna mifam ama pangtokpagaloina na JSC ama semkre JSC asina kongjang jangsinna basu sem sakre ngasigi mifam aduda Government Employees Union Ziribam amadi All Ziribam Medical Employees Association ge mihut singsu saruk yaki
Nomaki oiba disaster management ki matangda awareness general program among asi Bisnupur district ki mini secretariat laiba panchayat research center da pangthokre disaster management institute amadi relief and disaster management department government of Manipur ga loina na district administration Manipur ga punna ko samnaduna pangthokiba thoram aduda Bisnupur ge adyaksha Dr. T.S. Romabati DC Pavan Yadav amadi SDO Nambol Bobo Sandam SDO Bisnupur Lali Thambisu Saruk Yaki tongan ba resource person kaya na wangang kiba thoram aduda DC Pavan Yadav nasu Manipur asi seismic zone 5 ki manung sana laiba maram na amadi Bisnupur district asi Loktak Khongban ga nakna laiba mafam oibana khudakta yuhar haba thorakpa matamda district level gi officer sing amadi miyamda matau karam na mateng pangani amadi masangak thok sagadagi haibagi matangda miyam punna khangminana ba program asi pangthokpani haiki Directorate of Environment and Socialist Students Union Manipur anina khusam naraga hayeng Moreda World Environment Day thoram pangthokadauri thoram siga maline na ngasi Moreda pangmisinga unabada union asigi advisor nongthombam sanahalna Moreda leminari ba tongan wa furup sing punna khusam naraga matau karamna plastic sing thingadagi amadi Morega yumthang nari ba memarom dagi pusilakli ba plastic bag singa sidi Manipur gi kasin koya sintungduna saiduna leire Masih tingna ba ikoi punna jangsin minabaga loina na sarkar dasu taksin si haba wafam phongdoki Tengnopal district ke manung sana laiba Indo Myanmar border da khundari ba village kaya na ngasi Maitai Council Moregi conference hall da apun ma mifam ama pangthoktuna handakta nauna India amasung Myanmar gi survey team anina yungkiba border pillars ngi matang da yaning da ba amadi pen da ba phongtok na kre Ngasigi mifam aduda Universal Friendship Organization gi legal advocate sana samsarat singh Kwatha village gi sip angom amu amadi Saibol village gi sip sayas yauna Imphal dagi lakpa civil society organization singi mihut sing amadi MCM gi member sing saruk yaki mifam aduna handak border pillar 79 dagi 87 phawgi marakta nauna subsidiary pillar sing junglakpa asina district asigi manung sana laiba khunggang mapanda masagi leijaramba lamkaya mangkhre India amadi Manipur gi oijaramba lamkaya Myanmar gi manung san khre masida village sing asigi khunja sing na yamna kanna yaningdaba amadi pendaba phongdokna ki mamangda su India amadi Manipur government ta wafam kaya thamkhre adubu thabak oina paikhalak-taba asida yamna pena khide ngasigi mifam aduna apex body committee ama semduna makhataba khongjang jangsinnaba warep nakhi Kuntaret suba Assam Lifers na sinduna tara suba AR Somsai sector gi mijeng makhada nomagi oba care guidance samasung counseling gi thoram ngasi uino post ukrul da pangthokre ukrul gi tongan ba school singi mahiroi chame henbana saruk yakiba thoram aduda tongan ba subject singi resource person singna sugaina takki Autonomous District Council Chandel na Chandel District Sakpi Karong Subdivision gi manung sana laiba Molbem Village da Saba Sakpi Molbem Primary School gi barrack type teachers quarter ngasi ADC Chandel gi members and baite na sangakre thoromadu da atai ADC gi maru oiba thaupuba sing village sifamati school gi headmistress NG Tolen Mayon yauna atai mioi kaya saruk yaki quarter asi MP SPA gi makhada lupa la kuntra mapalom changna sabani haire World Environment Day ga mari lenana Range Forest Officer Cycle amadi kuntra Nepal suba Assam Rifles na sinuna cycle da laiba Assam Rifles ki camp amadi masigi akoibada uchara chamangarom thakre ngasigi thoramadu da Cycle Range Forest Officer L Jugindro amadi kuntra Nepal suba Assam Rifles ki Major Peter Yauna Forest Department ki staff amadi Assam Rifles ki personnel kayana saruk yaki hauzik sanabagi pau amuk pizari Masigi sana bagi pauda Jurat Chanpur da chathari ba Raja Gokhothang Guite Football Memoriam gi ngasi sana kiba match da Simporia FC na FC Sia Sabo Panjal mari ahumda maithi be pikre tim animang na api be matamda goal amata sana da badagi penalty kick da maithi be pikhibani atopa match sama dal amka sports club na jan hanglamka youth club po Panjal manga mari da maithi be pikre match asida su tim animang na api be matam gi manung da goal amamam sana duna draw chatpadagi penalty shootout da maithi be pikhibani Social Development Athletic Union Texam na sintuna team kunmarina saruk yaduna Texam High School ground da chathariba ahanba SDAU trophy ngasi sanaki ba ahanba match ta Kaksing FC na
YFA Chingthambu Panjal Ahom Anida Aduga Mantak Epsina TMLFC Texambu Panjal Taruk Anida Maitibe Pikre Mayang Langjing Youth Library Club na sinduna chatharak pa tarahom de suba state level 7 aside village wise football tournament king asisana kiba quarter final match ta KYDC kaikol na DAB Thoksom Tendong Yanbu Panjal taruk mga damay tibe pikre atopa quarter final match amadana Lenthoi FC ngarangbam na Yang Moirang Boys Club Moirangbu Panjal ahom amada may tibe pikre Housing makata ba sana bagi pausing boya ning thawjam dagi amok phangbigani Thongju Kendra United Club Association Sinduna Tha Sigitang Amadagi Team Taramari na Kurmari Thongna Khaidokuna SWC Ground Khongmanda Sathariba Taruk Suba Thongju Kapki Football Masanagi ngasi sanakiba ahanba match ta MMC Mokhang Lambina Reso Usekon Khunobu gol ahum sinoda maitiba pikre match asida mai pakiba MMC Mokhang Lambigi gol singadu Ronaldo na match ki kun taruk suba madi kun 38 suba minute gol ani sanki atopa gol aduna nawbana match ki ahanba hapki apiba matamgi minute amada sanki bani match asida mai tikiba Reso Usekon Khunogi amatangar gol aduna M Sundaraj na match ki manga suba minute sanki ani suba match ki sanakibada Welko Kongba Bazar na DC nama pamlekaibu gol mapal sinoda maitiba pikre Welko Kongba Bazar gi mai pakhibi gol singadu S Jackson na gol ahum L Tarun Kumar amadi TS Henbana gol ani ani sanki atopa gol ani aduna L Dipu amadi TS Bharat na sanki bani Nong sukhibana maram oiduna ngasi ayuk sanagadaba match animak sanakhidre match animak hayeng nongthil sanaragani verify oi be ha si yam ta yaudi na somebody yo ha ko official din bone PEDWA Kha Posangbamna MLBA Mayai Lambibu Maitibu Piduna Ahanba Athopam Ibomsa Singh Memorial Veteran Volleyball Tournament ki champion oikre Loitang Lekin Tapi Youth Club na sinduna club asigi ground da mamang thagi tang kun manga dagi team tarung na grubani thokna khaidok tuna satarkhiba Ahanba Athopam Ibomsa Singh Memorial Veteran Volleyball Tournament loisin kre Satarkiba tournament asigi roiba match ki sanakibada PEDWA Kha Posangbamna MLBA Mayai Lambibu set ahum ama kunmanga taramapal kunmathoi kunmanga taranipal amadi kunmanga taranipal da maitibu piduna champion oikhibani tournament asida PEDWA Kha Posangbam gi sanaroi jibanna best player gi mana club asigi hera manina best blocker gi mana amadi MLBA Mayai Lambi gi sanaroi L Birena best setter gi mana lauki Tata Trust na sponsor tautuna Manipur State asida akhanaba mieng sangduna football masana sakhol hanabagi pandamda asangba selfam amadi sangadaba equipment sing lemna piduna All Manipur Football Association ga khusam naraga pigliba angang sahi taruktegini pal mapal tara taramathoi taranithoi amadi tarhomdoi taramari gi category mari gi nupa masa amadi nipi masa singi waiba Tha taruki grassroots coaching program Manipur gi tongan ba mafam singda center tara mamang sahi gi October tang mapan da hangdoktuna masana asigi lamda khang hairaba coaches singna tambi takpiri makata na tha ahum sangdoktuna punna tha mapan sumna satharkiba coaching program loisen kre Center ani Rao Lining Permikai Amadi Ampha Center da Punna Angang Sani Rom na Saruk Yakibaga Loinana AFC B license holder S Priyankanta B Pro license holder T Ibomsa C license holder TAC Amadi grassroots leader Hemolatana Masana Asigi Skillsing Tambi Takpiki Loisan Migi Tharom da Saruk Yakiba All Manipur Football Association Secretary in charge L Joti Moiroina Phongdok Khibada Certificate boy adagi lakre certificate la matungda nan open to hibudo adumaina center khudumaki laga status function lama tawga certificate gen rokane de marak sida koi afar gi oiba tha hongi grassroots program hana tawgadu continue tawkani dagi form adum lobiro doga koi yam athuba matamda afar gi 3 months course ki grassroots to tawragani Manipur football masan hena sakhol hanabagi pandamda All Manipur Football Association sinduna leptana pangthokpa program gi saruk amoina Ampha grassroots football coaching Birasandra Memorial Sporting Club Tabungko ki ground da All Manipur Football Association gi president S Sanatombana hogdokre thoram asida association asigi executive member Is Meghasandra technical chairman S Amotombi su saruk yakhi Thoram masika mari lainana coaching program asida saruk yagadoriba pigliba angang nupa masa amadi nipi masa singda uniform amadi ball sing yenthoki
कोचिंग प्रोग्राम असी सैटरडे अमदी संडे निमित था तरुकी ओइना पांगथोकदौरिबा कोचिंग प्रोग्राम असिदा के सोमोरजीत एल देवचंद्र एल लोकेंद्रो एल प्रेमजीत एम डी साउबना सही तरुतगी निपाल मापल तरमाथोय तरनिथोय तरहमदगी पिगलिबा अंगांग नुपा मसा अमदी निपि मसा हमफु हमदोइदा फुटबॉल मसानागी स्किल सिंग तंबी टाकपीगनी टाटा ट्रस्टना स्पॉन्सर तौबा मोइना पुरा पुथोकपा क्रॉस तौ पुम्मा मन पुथोकपा अदुम प्रोग्राम सु लई मधुसु मतम खर लरगा मणिपुरा सेंट्रल पुंदा हांगदोंगनाबगी प्रपोजल अमा हरिसु लेडी अदुसु हांगदोरप याय अदुना डिस्ट्रिक्ट खोइ डिस्ट्रिक्ट 3 स्पोर्ट्स डिस्ट्रिक्ट 3 सिदा मफम कुंजी खोइ चाइथोगा अंगांसिंगी से तरुकना 3 भाव मुंग लेबा अंगांसिंगी प्रोग्राम से सोइना तौगनी हाइबगी थाजो थमजरी Indian Powerlifting Federation gi miyang makhada All Manipur Powerlifting Association sinduna mamang thagi tang taradagi PBB PTC kaisamthong elangbam lekai lerak asawada nimitra mangani subna tharakhiba Sub-Junior National Powerlifting Championship da saruk yagadaba singi coaching camp loisin khre pangthokhiba coaching camp asida nupa tarumadi nupi kunmarina saruk yakhi केम असिदगी खल्लब सिंगना था सिगे तांग कुनमा थोइदगी कुनमंगा फावबा आंध्र प्रदेश की GMRIT कॉलेज रंजन सिटी सिरिका कुलमदा सरुक यारुगनी अमरोमदा केरला की कोजाही कोडे इंडोर स्टेडियम दा सही सिगी जुलाई तांग कुंतरुक्तगी कुमापन फावबा पांगथोकदोरिबा नेशनल मास्टर मैन एंड वुमेन पावर लिफ्टिंग चैंपियनशिप दा सरुक यानबा मास्टर पावर लिफ्टिंग कुंथात्रु खंगतखरे मोहन लाइश्रम के बोर्साना नुपागी टीम मैनेजर कोच ओइरुगनी नुपी की मैनेजर कोच ना W देवेश्वर ऑफिशियल ओइना इनाउना सरुक यारुगनी सरुक यारुगदरुइबा पावर लिफ्टर ऑफिशियल सिंह था सिगी तांग कुंतरुक्तगी इम्फाल थादोलगनी All Poiro Kongjin United Club Organization Sinduna Mamang Thagi Tang Kuntaretaki Team Tara Humdoina Grumari Tongna Kaiduktuna Organization Asigi Ground Sathariba Taruk Suba TH Syam Kumar Singh Invitation Case Prize Football Tournament ki ngasi sanakiba ahanba match da Apuko Poiro Kongjinna AAYCA Androbu Gol Mari Sinoda Madi Ani Suba match ki sanakibada LLP ke Mascot School Bisnu Nahana TCFC Top Singh Thabu Gol Manga Anida Mighty Bapiki Thagachari boyai makhatana ing asagi pau amuk phangbigani Environment Directorate ki phangkiba ngasi roikiba inga samari nugjuki pauda khwaidagi sakhiba Celsius degree 39.9 khwaidagi ingba Celsius degree 13.9 Nuksita yawising manirgi sang maximum da sada mariputara Nepal dasbik humpu manga minimum da sada yang kai mathoi dasbik humputra manga oiki Ngasigi nong suki bagi sang 10.3 millimeter ni. Loislek pada malu iba pau amok. Seven page canahan bagi matang da Federation ga sarkar ga wari sanakre waroisen purak pada ngam khidre hayeng amukahan na wari sanagadaure. Moreda 132/33 kV substation among asi Power Minister DS Biswajit na sangakre Laingak na thausa dabadagi National Highway chama yankai jasami tipai mok road dagi khama som phungrei phawba kromai na lambi semada sizinaduna leire amadi Manipur University के Vice Chancellor Lokto Haiduna University asigi A Block amadi BC के office tingzilakpa ngasi ke thana nimit tarukni sukre ngasi ke oinadi ISTB na pizaba Manipuri pau matang asda loisenjari miyang tabiri ba pumnamakpo amuka hana kurumjari